ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜ ꯄꯥꯡꯊꯣꯛꯄ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯇꯨꯅ ꯀꯣꯀꯣꯃꯤꯅ ꯁꯤꯟꯊꯥ ꯂꯦꯞꯇꯨꯅ ꯈꯣꯡꯖꯪ ꯆꯪꯁꯤꯟꯕꯤꯌꯨ ꯍꯥꯏꯅ ꯂꯥꯎꯊꯣꯛꯈꯤꯕꯗꯒꯤ ꯉꯁꯤ ꯃꯍꯧꯁꯥꯒꯤ ꯄꯨꯟꯁꯤꯗ ꯆꯥꯎꯅ ꯑꯀꯥꯏꯕ ꯄꯤꯈ꯭ꯔꯦ꯫ ꯑꯃꯗꯤ ꯃꯅꯤꯄꯨꯔꯗ ꯁꯥꯟꯇꯤ ꯂꯩꯍꯟꯅꯕ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯡꯗ ꯂꯩꯔꯤꯕ IDPꯁꯤꯡꯕꯨ ꯑꯍꯥꯟꯕ ꯑꯣꯏꯅ ꯈꯨꯟꯗꯥ ꯂꯩꯇꯥꯍꯟꯕ ꯃꯊꯧ ꯇꯥꯏ ꯍꯥꯏꯅ MLA ꯖꯣꯏ ꯀꯤꯁꯟꯅ ꯍꯥꯏꯈ꯭ꯔꯦ꯫ ꯈꯨꯔꯨꯝꯖꯔꯤ Am-Istv ꯕꯨ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯍꯧꯖꯤꯛꯐꯥꯎ ꯁꯟꯗꯣꯛꯅ ꯄꯤꯖꯔꯤ꯫ ꯉꯁꯤꯗꯒꯤ ꯍꯧꯗꯨꯅ ꯅꯕꯦꯝꯕꯔꯒꯤ 30 ꯐꯥꯎꯕ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜ ꯑꯁꯤ ꯀꯣꯀꯣꯃꯤꯅ ꯌꯥꯎꯅ ꯑꯇꯩ ꯂꯨꯞꯁꯤꯡꯅ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯇꯨꯅ ꯉꯁꯤ ꯁꯤꯟꯊꯥ ꯂꯦꯞꯇꯨꯅ ꯈꯣꯡꯖꯪ ꯆꯪꯁꯤꯟꯕꯤꯌꯨ ꯍꯥꯏꯅ ꯂꯥꯎꯊꯣꯛꯈꯤꯕꯒꯤ ꯃꯇꯨꯡꯏꯟꯅ ꯃꯤꯑꯣꯏ ꯀꯌꯥꯅ ꯁꯤꯟꯊꯥ ꯂꯦꯞꯈ꯭ꯔꯦ꯫ ꯉꯁꯤ ꯅꯣꯡꯃ ꯄꯥꯟꯕ ꯅꯨꯃꯤꯠ ꯑꯣꯏꯕꯅ ꯈ꯭ꯋꯥꯏꯔꯝꯕꯟ ꯀꯩꯊꯦꯜ, ꯄꯥꯎꯅꯥ ꯀꯩꯊꯦꯜ, ꯊꯪꯒꯥꯜ ꯀꯩꯊꯦꯜ ꯑꯃꯗꯤ BT ꯔꯣꯗꯅ ꯆꯤꯡꯕꯁꯤꯡꯗ ꯗꯨꯀꯥꯟꯁꯤꯡꯁꯨ ꯊꯣꯡ ꯍꯥꯡꯅꯈꯤꯗꯦ꯫ ꯁꯤꯟꯊꯥ ꯂꯦꯞꯄ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯇꯩ ꯑꯇꯣꯞꯄ ꯃꯐꯝꯁꯤꯡꯗ ꯂꯩꯕ ꯀꯩꯊꯦꯜ ꯃꯆꯥ ꯃꯆꯥꯁꯤꯡꯁꯨ ꯊꯣꯡ ꯍꯥꯡꯅꯈꯤꯗꯦ꯫ ꯂꯝꯕꯤꯗ ꯃꯤ ꯆꯠꯄꯒꯤ ꯆꯥꯡ ꯅꯦꯝꯈꯤ꯫ ꯃꯁꯤꯗ ꯅꯠꯇꯅ ꯑꯇꯩ ꯃꯐꯝꯁꯤꯡꯗ ꯍꯥꯡꯕ ꯗꯨꯀꯥꯟꯁꯤꯡꯁꯨ ꯊꯣꯡ ꯍꯥꯡꯅꯈꯤꯗꯦ꯫ ꯂꯅꯥꯏ ꯒꯥꯔꯤ ꯑꯃꯗꯤ ꯑꯦꯁꯦꯟꯁꯤꯌꯦꯜ ꯁꯔꯚꯤꯁ ꯅꯠꯇꯅ ꯏꯟꯇꯔꯁ꯭ꯇꯦꯠ ꯇ꯭ꯔꯥꯟꯁꯄꯣꯔꯠꯁꯤꯡꯁꯨ ꯆꯦꯟꯈꯤꯗꯦ꯫ ꯃꯍꯩꯁꯪꯁꯤꯡ ꯊꯣꯡ ꯍꯥꯡꯅꯈꯤꯗꯦ꯫ ꯃꯅꯤꯄꯨꯔꯗ ꯁꯥꯟꯇꯤ ꯂꯩꯍꯟꯅꯕ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯡꯗ ꯂꯩꯔꯤꯕ IDPꯁꯤꯡꯕꯨ ꯑꯍꯥꯟꯕ ꯑꯣꯏꯅ ꯈꯨꯟꯗꯥ ꯂꯩꯇꯥꯍꯟꯕ ꯃꯊꯧ ꯇꯥꯏ꯫ IDPꯁꯤꯡꯅ ꯋꯥꯅ ꯂꯩꯔꯒ ꯃꯅꯤꯄꯨꯔ ꯅꯨꯡꯉꯥꯏꯕ ꯑꯣꯏꯔꯣꯏ ꯍꯥꯏꯅ ꯊꯥꯡꯃꯩꯕꯟ ꯀꯦꯟꯗ꯭ꯔꯒꯤ MLA ꯈꯨꯃꯨꯛꯆꯝ ꯖꯣꯏ ꯀꯤꯁꯟꯅ ꯊꯥꯡꯃꯩꯕꯟ ꯀꯦꯟꯗ꯭ꯔꯒꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯊꯥꯔꯣꯟ ꯚꯤꯂꯦꯖꯀꯤ ꯅꯧꯅ ꯁꯦꯝꯒꯠ ꯁꯥꯒꯠꯂꯕ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯍꯣꯜ ꯈꯨꯠꯁꯤꯟꯅꯕꯒꯤ ꯊꯧꯔꯝꯗ ꯍꯥꯏꯈ꯭ꯔꯦ꯫ ꯊꯧꯔꯝ ꯑꯗꯨꯗ ꯊꯥꯔꯣꯟ ꯚꯤꯂꯦꯖ ꯑꯣꯊꯣꯔꯤꯇꯤꯒꯤ ꯆꯦꯌꯔꯃꯦꯟ TH ꯔꯦꯃꯤ, ꯊꯥꯔꯣꯟ ꯌꯨꯊ ꯀ꯭ꯂꯕꯀꯤ ꯄ꯭ꯔꯁꯤꯗꯦꯟꯠ MI ꯗꯦꯅꯤꯂꯨꯡ, ꯈꯨꯜ ꯑꯁꯤꯒꯤ ꯊꯧꯕꯩꯁꯤꯡ, ꯈꯨꯜ ꯑꯁꯤꯒꯤ ꯑꯍꯜ ꯂꯃꯟ ꯑꯃꯗꯤ ꯊꯥꯔꯣꯟ ꯋꯤꯃꯦꯟ ꯁꯣꯁꯥꯏꯇꯤ ꯃꯤꯍꯨꯠꯁꯤꯡꯅ ꯁꯔꯨꯛ ꯌꯥꯈꯤ꯫ MLA ꯈꯨꯃꯨꯛꯆꯝ ꯖꯣꯏ ꯀꯤꯁꯟꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯍꯧꯖꯤꯛ ꯌꯥꯝꯅ ꯍꯦꯟꯅ ꯃꯔꯨ ꯑꯣꯏꯔꯤꯕ ꯑꯁꯤ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯡꯗ ꯂꯩꯔꯤꯕ IDPꯁꯤꯡꯕꯨ ꯑꯊꯨꯕꯗ ꯔꯤꯁꯦꯇꯜ ꯇꯧꯕꯁꯤꯅꯤ꯫ ꯑꯋꯥꯕ ꯀꯌꯥ ꯃꯥꯌꯣꯛꯅꯗꯨꯅ IDPꯁꯤꯡꯅ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯡꯗ ꯂꯩꯔꯤꯕ ꯁꯤꯒꯤ ꯌꯥꯏꯐ ꯊꯧꯔꯥꯡꯒꯤꯗꯃꯛ ꯇꯣꯉꯥꯟꯕ NGO CSO ꯂꯅꯥꯏ ꯃꯤꯑꯣꯏꯁꯤꯡ ꯂꯣꯏꯅꯅ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯍꯣꯠꯅꯕꯤꯔꯤ꯫ ꯑꯗꯨꯕꯨ ꯌꯥꯝꯅ ꯍꯦꯟꯅ ꯃꯔꯨ ꯑꯣꯏꯔꯤꯕ IDPꯁꯤꯡ ꯑꯁꯤ ꯔꯤꯁꯦꯇꯜ ꯇꯧꯕ ꯑꯁꯤꯅꯤ꯫ ꯃꯅꯤꯄꯨꯔꯗ ꯁꯥꯟꯇꯤ ꯂꯩꯍꯟꯅꯕ IDPꯁꯤꯡꯕꯨ ꯍꯥꯟꯅ ꯔꯤꯁꯦꯇꯜ ꯇꯧꯕ ꯆꯪꯏ꯫ IDPꯁꯤꯡ ꯔꯤꯁꯦꯇꯜ ꯇꯧꯕ ꯉꯝꯗ꯭ꯔꯤ ꯐꯥꯎꯕ ꯃꯅꯤꯄꯨꯔꯗ ꯁꯥꯟꯇꯤ ꯍꯟꯖꯤꯜꯂꯦ ꯍꯥꯏꯕ ꯌꯥꯔꯣꯏ꯫ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯇꯦꯔꯤꯇꯣꯔꯤꯌꯦꯜ ꯏꯟꯇꯤꯒ꯭ꯔꯤꯇꯤ ꯈꯛꯇ ꯅꯠꯇꯅ ꯏꯃꯣꯁꯅꯦꯜ ꯏꯟꯇꯤꯒ꯭ꯔꯤꯇꯤ ꯑꯃ ꯂꯩꯕ ꯃꯊꯧ ꯇꯥꯏ꯫ ꯂꯝꯗꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯆꯤꯡꯃꯤ ꯇꯝꯃꯤ ꯅꯨꯡꯁꯤꯅ ꯂꯩꯃꯤꯟꯅꯕ ꯆꯪꯏ꯫ ꯔꯥꯖꯅꯤꯇꯤꯒꯤ ꯑꯣꯏꯕ ꯈꯨꯗꯣꯡꯆꯥꯕ ꯌꯦꯡꯂꯒ ꯃꯤꯑꯣꯏ ꯈꯔꯅ ꯀꯥꯡꯂꯨꯞ ꯐꯨꯔꯨꯞ ꯇꯣꯈꯥꯏ ꯇꯥꯍꯟꯅꯕꯒꯤ ꯊꯕꯛ ꯊꯧꯔꯝ ꯑꯃꯠꯇ ꯇꯧꯔꯣꯏꯗꯕꯅꯤ꯫ ꯃꯤꯌꯥꯝꯅꯁꯨ ꯌꯥꯔꯣꯏꯗꯕꯅꯤ꯫ ꯆꯍꯤ ꯀꯌꯥ ꯋꯥꯅ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯡꯗ ꯂꯩꯔꯤꯕ IDPꯁꯤꯡꯕꯨ ꯔꯤꯁꯦꯇꯜ ꯇꯧꯅꯕ ꯍꯣꯠꯅꯕꯗ ꯆꯤꯡꯃꯤ ꯇꯝꯃꯤ ꯈꯥꯏꯗꯅ ꯏꯁꯥꯒꯤ ꯑꯉꯝꯕ ꯃꯑꯣꯡꯗ ꯄꯨꯟꯅ ꯍꯣꯠꯅꯕ ꯃꯇꯝ ꯑꯣꯏꯔꯦ꯫ ꯑꯩꯈꯣꯏꯒꯤ ꯏꯆꯤꯜ ꯏꯅꯥꯎ ꯑꯣꯏꯔꯤꯕ IDPꯁꯤꯡ ꯑꯁꯤꯅ ꯋꯥꯅ ꯂꯩꯔꯒ ꯑꯩꯈꯣꯏ ꯅꯨꯡꯉꯥꯏꯐꯝ ꯊꯣꯛꯇꯦ ꯍꯥꯏꯈꯤ꯫ ꯑꯃꯔꯣꯝꯗ ꯉꯁꯤ ꯅꯧꯅ ꯁꯦꯝ ꯁꯥꯔꯤꯕ ꯊꯥꯔꯣꯟ ꯈꯨꯜꯒꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯍꯣꯜ ꯑꯁꯤ ꯈꯨꯜ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝꯒꯤ ꯑꯄꯥꯝꯕꯒꯤ ꯃꯇꯨꯡꯏꯟꯅ ꯁꯦꯝ ꯁꯥꯕꯅꯤ꯫ ꯑꯊꯨꯕꯗ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯍꯣꯜ ꯑꯁꯤ ꯌꯥꯎꯅ ꯆꯪꯕ ꯁꯥꯅꯕ ꯌꯥꯅꯕ ꯂꯝꯕꯤ ꯑꯃꯁꯨ ꯁꯦꯝꯅꯕ ꯍꯣꯠꯅꯒꯦ꯫ ꯈꯨꯜ ꯑꯁꯤꯒꯤ ꯊꯥꯔꯣꯟ ꯋꯤꯃꯦꯟ ꯁꯣꯁꯥꯏꯇꯤꯒꯤ ꯑꯣꯏꯕ ꯑꯣꯐꯤꯁ ꯕꯤꯜꯗꯤꯡ ꯑꯃꯁꯨ ꯏꯂꯦꯛꯁꯟ ꯃꯃꯥꯡꯗ ꯁꯥꯕ ꯂꯣꯏꯗꯨꯅ ꯈꯨꯠꯁꯤꯟꯅꯅꯕ ꯍꯣꯠꯅꯖꯒꯦ꯫ ꯊꯥꯔꯣꯟ ꯈꯨꯜꯒꯤ ꯂꯝꯕꯤ ꯌꯥꯎꯅ ꯊꯥꯡꯃꯩꯕꯟ ꯀꯦꯟꯗ꯭ꯔ ꯂꯝꯕꯤ ꯑꯌꯥꯝꯕ ꯃꯊꯪ ꯆꯍꯤ ꯐꯥꯎꯕꯗ ꯁꯦꯝ ꯁꯥꯕ ꯂꯣꯏꯁꯤꯜꯂꯒꯅꯤ꯫ ꯀꯦꯟꯗ꯭ꯔꯒꯤ ꯂꯝꯕꯤ ꯑꯌꯥꯝꯕ ꯕ꯭ꯂꯦꯛ ꯇꯣꯞꯄꯤꯡ ꯇꯧꯕ ꯂꯣꯏꯔꯦ꯫ ꯊꯥꯔꯣꯟ ꯈꯨꯜꯒꯤ ꯊꯧꯕꯩ ꯑꯃꯗꯤ ꯚꯤꯂꯦꯖ ꯑꯣꯊꯣꯔꯤꯇꯤꯒꯤ ꯆꯦꯌꯔꯃꯦꯟꯅ ꯃꯍꯥꯛꯅ ꯈꯨꯜ ꯑꯁꯤꯒꯤ ꯈꯔ ꯇꯧꯖꯔꯤꯕꯁꯤꯗ ꯄꯦꯟꯕꯤꯗꯨꯅ ꯃꯊꯪ ꯃꯤꯈꯜꯗ ꯆꯞ ꯆꯥꯅ ꯁꯄꯣꯔꯠ ꯇꯧꯅꯤ ꯍꯥꯏꯅ ꯋꯥꯔꯦꯞ ꯂꯧꯕꯤꯕ ꯑꯁꯤꯗ ꯇꯧꯕꯤꯃꯜ ꯈꯪꯕ ꯎꯠꯆꯔꯤ ꯍꯥꯏꯈꯤ꯫ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯅ ꯗꯔꯀꯥꯔ ꯂꯩꯔꯤꯁꯦ ꯃꯅꯤꯄꯨꯔꯗ IDPꯁꯤꯡꯁꯤꯒꯤ ꯔꯤꯁꯦꯇꯜꯃꯦꯟꯁꯦ ꯃꯁꯤ ꯈ꯭ꯋꯥꯏ ꯗꯔꯀꯥꯔ ꯑꯣꯏꯕꯅꯦ꯫ ꯁꯦ ꯑꯩꯈꯣꯏ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯃꯁꯤ ꯈꯪꯕ ꯗꯔꯀꯥꯔ ꯂꯩ꯫ ꯑꯗꯨꯅ IDPꯁꯤꯡꯒꯤ ꯋꯦꯜꯐꯤꯌꯔ ꯃꯈꯣꯏꯒꯤ ꯔꯤꯁꯦꯇꯜꯃꯦꯟꯁꯦ ꯁꯤꯗ ꯃꯥꯏ ꯑꯣꯟꯁꯤꯟꯕ꯫ ꯂꯝ ꯑꯃ ꯆꯥꯎꯈꯠꯄ ꯍꯥꯏꯕꯁꯤ ꯄꯤꯁ ꯂꯩꯇ꯭ꯔꯗꯤ ꯌꯥꯔꯣꯏ꯫ ꯄꯤꯁ ꯂꯩꯔꯀꯥꯟꯗꯅꯤ ꯆꯥꯎꯈꯠꯄ ꯍꯥꯏꯅ ꯂꯩꯗꯣꯏꯁꯦ꯫ ꯑꯗꯨꯅ ꯈ꯭ꯋꯥꯏꯗꯒꯤ ꯗꯔꯀꯥꯔ ꯂꯩꯕꯁꯦ ꯃꯅꯤꯄꯨꯔꯗ ꯁꯥꯟꯇꯤ ꯑꯣꯏꯔꯛꯄ꯫ ꯁꯥꯟꯇꯤꯁꯤ ꯀꯩꯗ ꯑꯣꯏꯅꯤ? ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ IDP ꯃꯌꯥꯝꯁꯦ ꯔꯤꯁꯦꯇꯜꯃꯦꯟ ꯇꯧꯔꯀꯥꯟꯗ ꯁꯥꯟꯇꯤ ꯑꯣꯏꯅꯤ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯁꯤ ꯌꯨꯅꯤꯇꯤ ꯂꯩꯅ ꯕꯥꯎꯟꯗ꯭ꯔꯤ ꯀꯥꯏꯗ꯭ꯔꯒ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯃꯌꯥꯝꯗꯣ ꯈꯠꯅꯔꯒꯗꯤ ꯃꯗꯨꯒꯤ ꯏꯟꯇꯤꯒ꯭ꯔꯤꯇꯤ ꯋꯥꯍꯟꯊꯣꯛ ꯂꯩꯇꯦ꯫ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯔꯤꯗꯤ ꯏꯃꯣꯁꯅꯦꯜ ꯏꯟꯇꯤꯒ꯭ꯔꯤꯇꯤꯅꯤ ꯍꯥꯏꯁꯦ꯫ ꯆꯤꯡꯃꯤ ꯇꯝꯃꯤ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯁꯦ ꯅꯨꯡꯁꯤꯅꯅꯕ ꯍꯣꯠꯅꯕ, ꯑꯩꯈꯣꯏ ꯅꯤꯡꯊꯧ ꯍꯥꯛꯇꯛꯇꯒꯤ ꯂꯩꯃꯤꯟꯅꯔꯕ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯁꯦ ꯑꯩꯈꯣꯏ ꯅꯨꯡꯁꯤꯅꯅ ꯂꯩꯃꯤꯟꯅꯅꯕ ꯍꯣꯠꯅꯕ, ꯀꯅꯥꯕꯨ ꯈꯨꯔꯨꯝꯕꯅ ꯃꯥꯒꯤ ꯔꯥꯖꯅꯤꯇꯤꯒꯤ ꯈꯨꯗꯣꯡꯆꯥꯅꯕ ꯍꯣꯠꯅꯕꯗ ꯀꯥꯡꯂꯨꯞ ꯅꯥꯏꯍꯜꯂꯒ ꯚꯣꯠ ꯕꯦꯡ ꯁꯥꯒꯠꯅꯕ ꯍꯣꯠꯅꯕ ꯁꯤꯒꯨꯝꯕꯁꯦ ꯑꯩꯈꯣꯏ ꯃꯤꯀꯨꯞ ꯅꯥꯍꯨꯁꯤꯡꯅ ꯂꯩꯁꯤ꯫ ꯍꯧꯖꯤꯛ ꯄꯥꯎꯒꯤ ꯃꯔꯛꯊꯅ ꯑꯇꯦꯟꯕ ꯕ꯭ꯔꯦꯛ ꯑꯃꯇꯪ ꯂꯧꯃꯤꯟꯅꯁꯤ꯫ ꯍꯣꯡꯂꯛꯂꯤꯕ ꯄꯨꯟꯁꯤꯒꯤ ꯂꯝꯕꯤꯁꯤꯗ ꯑꯔꯩꯕ ꯆꯥꯕ ꯌꯥꯕ ꯃꯈꯩ ꯆꯥꯁꯤꯟꯅꯔꯤ꯫ ꯑꯗꯨꯅ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯀꯌꯥ ꯑꯃ ꯆꯥꯗꯕ ꯌꯥꯔꯛꯇꯦ꯫ ꯆꯥꯁꯤꯜꯂꯤꯕꯁꯤꯡꯗꯨꯅ ꯑꯗꯣꯝꯒꯤ ꯂꯤꯚꯔꯗ ꯀꯌꯥꯝ ꯁꯣꯛꯍꯜꯂꯤ ꯈꯪꯕꯤꯕ꯭ꯔꯥ?
liver soklaba chaning thakningba phawdaba puk nungaitaba khong hamba nungairakaba amadi kuchu kumen senghalakti kuding maksibu ngakthok ke hairabadi Jolip 100% natural syrup amadi capsule Jolip 100% natural syrup and capsule matamgi nungsit nungsa amadi ainga sana maram moiraga lok tungba amadi khubana singba tatana thohalli pumna maksibu khudakta phanba ngamlaba Capidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnau mareng chatlaga lok kangkhu khuraba Capidon cup syrup thakpiu Capidon cup syrup break matungda mayamba mukhana taram nokchari makhata ba pau pisari ngasidagi hauriba Manipur Sangai Festival asi Thobal apun balop talna akan mamongda condemn tawi hairiba festival asi hauzik pangthokpada matam khara chadri maramdi lebak asida hauzik chahi ahum phazalak leba kanglup ki obe irang asi loishindana IDP singbu mayumda changhandana aikoina komai harau toba si matang chadri Sangai kanba crafts promote toba madi culture yokhatpa yamna fai adubu hairiba sing asidagi di taibang mioibagi thawoina thawai hena lubana aikoi hana santi puraktuna festival asi kona pangthoksi loinana lamdam asida leiriba aikoi pumna makna su Sangai festival asi saruk yabi ganu hairi mayum damjana leiriba IDP sing amadi yumda leiragasu ngasi kari thokadage hayeng kari thokadage na akogi awaba wakhan kaya ga loinana leiriba praja sing sida hana irang asi loisan biduna kari mo festival asa pangthok bi boira magadi akoi punamak support tominaram gadabani adubu haiba singji punamak na thairam laga akoina hairu festival si toksalak panina thobal punbulup talna akan mo da condemn tawi loinana thobal punbulup tal kolibam phom singi akoi mushijarabi dai cha singna su hairu festival si condemn tobi amadi Manipur gileba miyamna su hairu festival si condemn tobi haina thobal punbulup ki maike de nuru ninsingjari World Heritage Week mari lenana Manipur State Archaeology na sendana pangthokadaba mobile exhibition ngasi Art and Culture ki Commissioner Ais Gyan Prakash na Kangla dagi lamthakre tunglam chat ama semgatnaba hotnabada manglam chat kanbagi tangai fadaba leibana ipai pu singna chatnaramba amadi thambiramba pukai langai sing ningthina ngak senduna nainafam thui haina Art and Culture gi Commissioner Ais Gyan Prakash na phongtokre Kangla manungda leiba State Archaeology gi office ta pangthokiba thoramadada State Archaeology Department gi Superintendent ki Sasikanta su sarukyaki thorongi manung chana Archaeological Museum gi nauna semba gallery amasu Commissioner Gyan Prakash na hangdoki Commissioner Gyan Prakash na status gi oina leijariba archaeological site humfuga manga asi department gi mioi khara natana kanana su site humfuga manga asi gi baramda kupna khangde site sing asi checksina ngak senduna thambada department khaktana ngamdabana miyam gi achoba thogdang changi site sing asi gi mari makhong mamut tana khangminaduna punna ngak senminaba changi haiki mangna makhatara duna ikhoi gi manglam chat ningthina nainaduna asoi aran khanglaba matungda afaba tunglam chat amagi lambi ningthina yatpa ngamgani ipai pugi thongna lingjel amadi haising basing nainaduna genetically kari karamba lambi da chatpana hena mai pakani haiba simaksu khangminaba changi haiki banbayai week asigi manung chana State Archaeology na sinduna tongan ba mafam da painting competition quiz competition amadi cultural program sing pangthoktuna miyam da maru oina mahiroi sing da archaeological site sing asigi maramda khanghanna pandam thamli haiki future se khange haragadi past su khangbama darkar le aduna akoi past hai si kadai digi akoi heritage akoi ancestors sing tobiramba thambiramba mayam du khangba takani aduga plus aikoi isagi khaktana taba ni atopagi su moina smain tawrise moina smain tawrise moi kano di moi ancestors na smain tawrambagi ni habidi migi character natraga migi na develop tawriba natraga under development na lehoriba warsu ama warsu moina mak akoi future plan taw matam the future same matam da akoi this time smain tawrambani na habidi akoi sing sida akoi focus pbi natraga akoi genetically smain tawbi adu tawbi hana Hauzilu islakpada maruiba pau omkhana pisari Sangai Festival pangthokpa yaningdaba phongdoktuna kokomina sintha leptuna khongjang changsinbiu haina lauthokibadagi ngasi mahausagi punsida chauna akaiba pikre amadi Manipur da santi lehenaba state ase thokliba irang asna maram oiraga relief camp sing da leiriba IDP singbu ahan boina khunda leita hanba mathau tai haina MLA Joy Kisan haikre
Hozir faugenadi ICB na sandokchariba paw matang asi loisinjare. Mireng tabiriba pumnamakpu amkhana thongdokjari.